Kurumzari, MSTB meeting tabi riba singbu menden nomai them na taram na oksari ngachinu khili pau pizari. Apun bagi saktam thugai ba pamba yekna ba singa karigumba hiram amata da mari leinargum si haina Manipur Women's Federation MWF na appeal torokli. Lamdam asida thamapan henjilaklaba irang asiga mayon amada apun bagi saktam thugai na ba khotnariba yekna ba singi oigani haiba chana thakna ba yongsa morok Razaman Chingba Polam Kayang asi ayu angan bada miwai kun rom dagi kaitel phambi ima ivel singna fagat kre ngasi thongju boroi makhong da leiba Manipur Women's Federation MWF ki office ta pangthokiba pawi mifam amada wafam asi phongdok laduna memana hai Manipur da thokliba irang asida yeknaba amadi marup masak khangna amadi miyam gi ithil khangna thabak tawbinaba mari leinaba singda apil tawki Kuki yeng na basingi mayokta punna lepmi nasi haibaga loinana kaitel fambi imai singna akan ba wafam thamki kaitel fambi el memana hai Federation of Civil Society folks na mamangda yek na basinga hiram khuding makta mari leinadana ba miyam na apil tawkre maram maduna folks ta affiliate tawba Manipur Women's Federation gi maikai dagisu lalol itik tawriba miyam da yek na basinga karigumba hiram ama leinabi ganu haina ngasi miyam da nau Sing luckily. Cookie the what another cookie hard or another cookie, what another Kulai boy, Rosan and Nabo, boy, Potuna Mula Lola, one of the Shanks in a Lakodo, Maduki Potu things I have in my bed, Karana considered than a low or a so Hana Fox not of the night, so my talk the Manipur City, but Kanago XYZ, Amatana Yellow Miamatan, Yon Pirano, Haidana, I call Mia, Mama the messages of Pizza Rep, Adubo, messages of Pina. Nioi karna ai sakaki nuaina ba ai kaki sendo mi da mutta khallaga di madudai da mangak pada kuki na maduda landarak da na ikoi myam si lo rakanda ai ki personally nuaina ba ai khaki karbar tawru ba khara do madu matom ta Manipur se da leho ba ya Film Forum Manipur gi Department of Information and Broadcasting amadi Thauna Manipur na sinduda Manipur da ihan han ba oina lakadoriba Mars ahum dagi taret fawba North East India Film Festival NEIFF 2024 da utnava film nipan khangatle amadi film sing asi Manipur State Film Development Society MSFDS amadi Tantha Police ta utkani haina NEIFF ki chairman Yengkhom Nilasandra na phongdokre Wafam masing asi NEIFF ki organizing committee na sinduna kaisampat talaiba Department of Information and Public Relations DIPR gi conference hall da pangthokiba pawi mifam amada phongdokibani Nilasandra na hai lamdam asida leiriba film puthokliba amadi namliba singbu pukning thogatpiba amadi isa gi oiba nat ki film sing puthokliba asi yokhatnabagi pandamda masigumba film festival asi pangthopa mathau tai Khangatlaba film nipan asi kumja lisingani kulhumdoi gi January dagi hoduna December tha fawbagi manungda Central Board of Film Certification na puthokpa amadi khangatlaba ngaktani film festival asigi entry fee free oigani NEIFF na sahi asigi khangatlaba film sing adudi Josephson Manipuri gi Hawam Pawan Kumar na direction piba Ata Nirjon Duporia A Midday Without a Name Assam Khanjan Kishore Nakna direction piba Neliar Kotha The Nelly Story Asangi Parthajit Barau Na direction piba Kuhipator Rang The Color of Spring Asangi Napke Nakna direction piba Rimdo Gitanga Rapture Garo Meghalaya Dominic Sangmana direction piba Samarpan Surrender Asangi Arup Manana direction piba Before Spring Asangi Shruti Smriti Sanka Kotina direction piba Gorai Phakri Wild Swans Bodo Asamgi Rajani Basumatarina direction piba film sing asini film sing si festival asida utlava tungda best production film best director best cinematography best screenwriter best editing best sound special mention special jury sing khangatuna sel amadi memento yauna certificate sing su kusinagani haiki Chairman da okay chamna chairman oiraga udu to matamda film nipan festival sigi thawta khanga chare and haiba film nipan asni akuna lagliba March ki tarikh 3 dagina 3 fawbasi maruaila MSF
PTS Manipur State Film Development Society Auditorium Amadi Tantha Police Cinema Lampian Anisida Kui Rapchagani Aduga Hariba Kui Festival Si Competition Festival Ni Competition Nataba So Akoina Spectrum Haribi Tolaga Tongana Kui Competition the Yori of Film So Kui Kamna Togang Tokeri and India da ahanba oina government sector da DRF 800 kauba multipurpose digital radiography fluoroscopy system among ngasi Regional Institute of Medical Science ki Department of Radio Diagnosis da Regional Institute of Medical Science ki Director Professor G Sunil Kumar RIMS ki Medical Superintendent Professor N Sanjib na hangdokre Thauramadu Regional Institute of Medical Science ki Director Professor G Sunil Kumar na hai DRF 800 hai na khangnaba asi India ki oina government sector da RIMS da linkhalakpa asina maru oina layengba lakpa patient sing da x-ray loba matamda lengthok lengsin tawdana loba machine asina yahalagani hana tauramba asina sarugi natraga ama hekta da x-ray ama kapa matamda lengthok lengsin da khudong sadaba kaya ama patient sing na mayoknariba adu anoba machine sigi mateng dagi patient singi masa lengthok lengsin tawdana machine asina irai laina x-ray kapa yahalagani nongmada x-ray chamanga kaplamba adu machine si laklabani na samanga gi mathakta kapa yahalagani patient singi awabasu koklagani loinana institute asida tamliba doctor sing nurse singi su khudong saba kaya piragani haiki. So public will be immensely facilitated by this, and also like we have talked about the positioning. AI positioning means we don't need to move here and there, and it's a single station where we can do lots of procedure. And other thing, another very important point from the patient point of view is the low radiation. As it has claimed, I don't know, but there is another added advantage that the radiation exposed to the patient will be very low. And also, we talk about artificial intelligence in the 21st century, and this product itself has lots of artificial intelligence components. So let's see how it helps the healthcare sector, the radiologists, and also the public. With that, Singkhong Singyada Haukiba Sahigi May Ohumdagi Kulngatuna Iraipak Iramdamgi Ngamkai Ngakliba Isilinau Sing Tongnafana Leramba Sina Ngasi Ngasimak Imfal Mayola Madi Langi Saiting Fangdriva Mafam Singda Miyamna Masamasagi Mato Pangto Pangam Libani Maram Asina Ekoigi Ngamkai Amadi Saktam Ngaknaba Siba Sangba Anigi Langdaida Kongfam Sena Lepiriba Kulngapa Singbu Ekoina Awang Batakta Ikai Kumnaba Utminasi Haina Artist Training Cum Educational Research Center Etere Imphal gi President Sobita Sobamna Fongdokre Ngasi Kurai Nongthombung Leikaida Leiba Eterek ki Secretary Okendro Khungdombongi Yumda Pangthokiba Kunmathoi Suba Eterek Mapok Numit Thauramga Mari Leinana Fongdokhibani Thauramadu Isai Mayak Iba Saknairaba Oza Donesor Konsam Thingbaijam Swaran Kumar Amadi Biramangol College Sawombungi Associate Professor Dr. Laisram Landoni Su Saruk Yaki Thaurammaduga Mari Leinana Etereki President Sobita Sobamna Hai Haujik Tholiba Lan Asina Lamdam Sigi Miyam Kamthengna Awaba Mayoknare Masi Oidunasu Lan Asi Ngamnabagidamak Aikoi Amata Oina Lan Asi Mayoknaba Mathau Tai Lamdam Sigi Maira Paibi Imai Bel Singna Ahing Nungtil Tumba Sava Kangdana Sen Song Mangamliba Sisu Yungi Nupa Oiba Singna Thongna Pangal Happy Bugdagini Ngasidi Nupa Nupi Angang Naha Kaidana Lan Asigi Saruk Yarakpa Sina Lan Asi Aikoina Soidana Ngamgani Aikoi Aiba Ibi Singna Su Loba Yaba Todang Lorak Pasi Yamna Sautok Say Haiki Hanadi Hajaroi Adubu Handaki Iho Asidaki Handaki Iho Sidi Koi Batasing Naharagadi Akogi Etesu Isoto Oirasu Kapong Kadai the Lady Kalagaza the Orasu Sam Nahar the Chinda Kapna Riba Mayam do not auto As no Shiram Daida no my Maru Lodre Hirambado Kapine Koi and I moin Yunda Akoi Imung the Ledana Tabak Torokaya Salisibu Lana pushing China Chong Potana Imali Baki the Moktanina Bunting Dragati Kadai the Gekui like the Toriki Adoku
Kuki khulai paiba singna Kaksing district ki Sumunuda attack tawrakpadagi khut thoknaba adu ngasi nongalamdai pung 3 rom tabadagi hauzik fawba lepkhre Kuki khulai paiba singi attack adu ngasi ahingi nongalamdai pung 3 fawba di tongan ba matamdagi Sumunugi tongan ma mafamda bom amadi nongmai kaptharaktuna landarakpa aduda Sumunuda leiba state force central force amadi maitai khulngak pasingna su handuna kapki adubu ngasi nongalamdai pung 3 rom taba matamdagi Churachandpur district ki Lailoi Fai amadi Dongyang rom dagi kaplakpa adu lepkhibadagi Sumunu maikaidagi handuna kaplamba adu lepki ngasi nongmai kapa hek lepkhibaga Sumunu area gi oinadi Kaksing district police amadi BSF ki apunba team mamana mafam kaya da thiba humbagi thabak sathaki loinana Churachandpur district ki Lailoi Fai amadi Dongyang rom dagi nongmai kapa leplibasi area sida ngasi ayuk security force ting na thiba humbagi thabak sathakhiba duna oigani haina miyamna panari panba yabadi tha asigi 13 dagi hauduna Sumunuda thokliba khut thoknaba sida Sumunuda nupi angang kaya lanchen nakhi Kuki khulai paiba singna kaplakpa bom amadi nongmaina maitai gi yum kaya amata thokpagi mathakta BSF personnel ani amadi maitai khulngakpa ani su sokhibaga loinana Kuki khulai paiba singna kaplakpa bom gi makhol su Sumunugi sahi yamlaba ahal 3 su pakhatpadagi laikhidre haibagi wafam su phongdokpa laikhrabani matang sida ngasi nungthili pau pizaba loijare MSTV bi dineng tabiri basingbu amukana khurumjare